UK dagi lakhiba positive oiba miyoy adu ki sample anauba strain la haina confirm taunabagi damak ngasi Pune gi damak Imphal dagi thakre Thoubal amadi Imphal West district ki mafam tarada dry run vaccination pangthokre Manipur University of Culture ki hauzik leiriba wathawasida lengak amadi MUC ki firebasina hongdrabadi Manipur bu malem da saktak liba culture asi chahi kharagi matungda soidana mutkragani haina Government Dance College ki senior lecturer G Loken Sharma phongdokre Mamang chahi December 13 gi numidang pung 8:15 rom taba matamda Khetri awang lekai digi Aribam Nizamuddin gi yumda nongmai kapsalambabu yaningdaba phongdokladuna Khetri Iril Mapal Youth Club amadi leikai asigi maira paibina senduna ngasi wakani famkhre Tarutananba Infacity ama oinaba IMC ki manunga leiba household singdagi solid waste sing logthokti haiba khangnaba radio frequency identification RIFD text sing yumthong khuding nappagi thabak IMC ward number 6 ki oina ngasidagi uripok tawrangbam leikai dagi hokre None district ki tawpulna mai chak pagi thodokta yum ani maina tumna chakre mai adu short circuit thokpadagi haurakpa oiramgani thajanari mai adu kanaba khulgi miyoi singna akanba mongda thabak chathakhi ngasi Jiribam district ki manung chana leiba Barak circle ki Borobekra Government Higher Secondary School ki playground da tongan ba loop nipa na puna sinduna Manipur ki Rajya Sabha ki MP oriba Ningthau Sanazawba lesembabu haraukta yamna okre